दुनिया की इज्जत खकना अल्लाह की मनाक्ता करी सुकान रोय। अल्लाह की रसूल सल्लल्लाहु अलैहि वसल्लम की मनाक्ता मी खरा लैरिंगाइदा नुपा अमा समदुना चटखिरम्मी। अल्लाह की रसूल सल्लल्लाहु अलैहि वसल्लम ना मीसिंग अदुदा हंगी नखोय नुपा असिगी मरमदा करमना खनबगे। मखोयना खुमलई, हे अल्लाह की रसूल सल्लल्लाहु अलैहि वसल्लम, महाक असी अफब मीसिंगी मनुंगदगी अमनी। अल्लाह की कसम करिगुम्बा निंगोन पियु हाइरबसु पीबा याबा कनागुम्बा अमगिदमक्ता वा पुरक्लबसु मवा लौबदा मतिक चाबा मिसक अमनी। मसी तारगा अल्लाह की रसूल सल्लल्लाहु अलैहि वसल्लम ना तुमिन्ना लैरम्मी। ngayhak layraga nupa ama amuk mangda lai mahak ki maramdasu Allah ki Rasul sallallahu alaihi wasallam na hanglammi maduda makhoyna khumlammi, ya Rasulullah, mahak asi lairaba musalman amani, mahak na mau hairu bada pirakloidaba kanagumba amagidamakta wa purabasu mawa laubiroidaba mahakna wa nganglabasu mina tabiroidaba misakni. Masi tabada hujur sallallahu alaihi wasallam na takpiki hana chatkhiba adugumba singna sangsar asi pik thallabasu makhoy loinamak adudagidi kona chatkhiba nupa asina hena phai. Miyamna mayamama izzat lainaba oirasu Allah की मनाक्ता इज्जत लैतब तारगदी दुनिया की इज्जत लैबदुना काना फंगोय हाइबदुनेबा। अदु मियोइबगी इज्जत अमदी मियोइबगी चोपहनबा पुमनमक्सी सी अल्लाह ना सिनबनेबा। अल्लाह ना कुरान दहायबा करियना वतुइज्जु मन तशा वतुजिल्लु मन तशा। अइना पाम्बा मीदा अइना इज्जत पीनई, अइना पाम्बा मीदा अइना महाकी इज्जत तु मंगहल्ली हाइबदी मंगोंदा जिल्लत ओइहल्ली माइथी हल्ली हाइबनेबा। अदु सिदा ngसाइगी वरी सिदा कनागुम्बा अहानबा मिसक अमदी महाक चटपा कांदा मी मयामनदी लोइना इज्जत तौनरियबा। तो महाकना हाइरुब कांदा मी यारोइदबा मी लैते अमदी महाकसी मयामगी मरक्ति यामने इज्जत लैबा मीनेना हाइरे। अदो अल्लाह की रसूल न हुजिकी मीदुगी मतांगदा हाइरिसी अदुगुम्बा मीना दुनियासी पिक थन्ना लैरसु करिमता कानदे सिने हाइरसी इज्जतति लैरियबा मयामगी मरक्तदि। अदुदगी कोना चट लाख्रिबा मीसिना मासे मुसलमान लाइरबा अमनी मागी इज्जत मचेलम फौ लैते माना हाइरोसु मीना याबीरोय माना वा ngang मीना तानिंगदे अदुगुम्बा मिसक अमनी मासेन हायेबा। अदुगी मतांगदना अल्लाह की रसूल ना हाइरिसे ममांगदा चटख्रिबा मीदु अदुदगी कोना तुंगदा लाइसिना यामने हेना फैसिने हाइरसे। अदो सिगी सिदा ngसाइगी अल्लाह ना इंसान मियोइबदा इज्जत पीनरिबा सिगी सिसु अल्लाह ना याबा अल्लाह ना नुंगसीबा अल्लाह की मनाक्ता इज्जत लैबा मिसक्सी मियाम मरक्तसु अल्लाह ने इज्जत लैहल्लेबा। मरमदी दुनियादा लैबा मिसक अमा कनागुम्बा अमा अल्लाह ना नुंगसीरेने अदु ओइबतारगदी अल्लाह ना फरिश्तादे ऐलान तौवेबा, ए फरिश्ता हाइरिबा बंदा अदु अइना माबु नुंगसीरबनी नखोइसु माबु नुंगसीयोने ऐलान तौवेबा। अमदी दुनिया वाला नसु अल्लाह ना नुंगसीरिबा मिसक्सी सिगिसे अल्लाह ना नुंगसीहल्लेबा। अदु सिगिसिददी ngसाइगी अल्लाह ना नुंगसीबा मिसक्तु अदुगी दुदी मियामना नुंगसीनद्रियबा। अदुगी अल्लाह ना नुंगसीदबा पामदबा मिसक्तु अदुदुनेबा मयामना नुंगसीरिसिना पामिसिने नत्रने खिजिक्तंग ओन तैनबा ओइना तौद्रने। अदु सिगिसिदा अखोइना खंगदबसे सिदी एक अचानक की वरी मनेबा। वरी मने हाइबगी अर्थदी करी गुम्बा मतमदा कनागुम्बा मियाम मरक्ता यामना
ꯇꯤꯟꯖꯗꯕ, ꯃꯤꯌꯥꯝꯅ ꯃꯁꯛ ꯈꯪꯗꯕ, ꯑꯗꯨꯒ ꯑꯜꯂꯥꯍꯒꯤ ꯃꯅꯥꯛꯇꯅ ꯌꯥꯝꯅ ꯅꯛꯁꯤꯟꯅꯕ ꯃꯔꯤ ꯂꯩꯅꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯨ ꯂꯩꯌꯦꯕ. ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯕꯨ ꯍꯦꯛꯇ ꯎꯔꯒ ꯃꯥꯗꯤ ꯑꯗꯨꯅꯦꯅ ꯐꯦꯁꯂꯥ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯕꯗꯨꯅꯦꯕ ꯇꯥꯛꯅꯤꯡꯉꯤꯁꯤ. ꯑꯜꯂꯥꯍꯒꯤ ꯔꯁꯨꯜꯅ ꯁꯍꯥꯕꯥꯏ ꯀꯤꯔꯥꯝꯁꯤꯡꯗ ꯈꯪꯍꯟꯅꯤꯡꯉꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ, ꯃꯤ ꯑꯃ ꯎꯕ ꯀꯥꯟꯗ ꯃꯥꯗꯤ ꯑꯗꯨꯗꯨꯗꯨ ꯇꯧꯕꯅꯤ, ꯑꯗꯨꯅ ꯃꯥꯗꯤ ꯐꯠꯇꯕ ꯃꯤꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯍꯥꯏꯔꯦꯕ. ꯑꯩꯒꯤ ꯋꯥꯈꯜꯅ ꯉꯁꯥꯏꯒꯤ ꯁꯍꯥꯕꯥꯏ ꯀꯤꯔꯥꯝꯁꯤꯡꯗꯨꯒꯤ ꯋꯥꯈꯜꯗ ꯂꯩꯕꯗꯨꯅꯦꯕ ꯃꯣꯏꯅ ꯍꯥꯏꯔꯤꯗꯨꯅ. ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯒꯤ ꯋꯥꯈꯜꯅ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃ ꯑꯩꯅ ꯐꯠꯇꯕꯅꯦꯅ ꯈꯜꯂꯦꯕ ꯃꯥꯁꯤ, ꯑꯗꯨꯕꯨ ꯑꯜꯂꯥꯍꯒ ꯃꯥꯒ ꯂꯩꯅꯔꯤꯕ ꯃꯔꯤꯗꯨꯗꯤ ꯑꯩꯅ ꯈꯪꯕ ꯉꯝꯗꯦꯕ. ꯑꯗꯨꯗꯨꯅ ꯑꯜꯂꯥꯍꯒ ꯃꯥꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯔꯤꯃꯣ ꯈꯪꯗꯃꯤꯅ ꯃꯥꯗꯨꯒꯤ ꯃꯤꯗꯨꯒꯤ ꯃꯔꯝꯗ ꯑꯩꯅ ꯐꯠꯇꯕ ꯈꯜꯂꯒ ꯑꯃꯗꯤ ꯃꯥꯗꯨꯒꯤ ꯃꯔꯝꯗ ꯃꯤꯉꯣꯟꯗ ꯐꯠꯇꯕ ꯍꯥꯏꯕꯁꯤ ꯁꯤꯒꯤꯁꯤ ꯌꯥꯗꯦꯕ, ꯑꯆꯧꯕ ꯒꯨꯅꯥꯅꯦꯕ. ꯃꯔꯝꯗꯤ ꯑꯩ ꯏꯁꯥꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯟꯊꯅ ꯈꯜꯂꯨ, ꯄꯤꯛꯆ ꯅꯣꯟꯖꯅ ꯈꯜꯂꯨ ꯍꯥꯏꯔꯤꯃꯦꯕ. ꯑꯗꯣ ꯑꯩ ꯏꯁꯥꯁꯤ ꯄꯤꯛꯆ ꯅꯣꯟꯖꯅ ꯈꯜꯂꯦꯅ ꯑꯃꯨꯛꯀ ꯑꯩꯅ ꯑꯩꯉꯣꯟꯗ ꯑꯜꯂꯥꯍꯅ ꯄꯤꯔꯛꯏꯕ ꯅꯤꯌꯥꯃꯠꯁꯤꯡꯁꯤ ꯁꯤꯒꯤꯁꯤꯁꯨ ꯑꯃꯨꯛꯀ ꯑꯩꯅ ꯊꯨꯀ꯭ꯔꯥꯏꯕ ꯌꯥꯗꯦꯕ. ꯍꯥꯏꯕꯗꯤ ꯑꯜꯂꯥꯍꯅ ꯑꯩꯉꯣꯟꯗ ꯄꯤꯔꯛꯏꯕ ꯅꯤꯌꯥꯃꯠꯁꯤꯡꯁꯤ ꯑꯩꯁꯤ ꯄꯤꯛꯆ ꯅꯣꯟꯖꯔꯤꯃꯦꯅ ꯀꯔꯤꯝꯇ ꯂꯩꯆꯕ ꯅꯠꯇꯦ, ꯑꯩꯗꯤ ꯀꯔꯤꯝꯇ ꯉꯝꯕ ꯅꯠꯇꯦ, ꯑꯩꯗꯤ ꯀꯔꯤꯁꯨ ꯂꯩꯆꯕ ꯅꯠꯇꯦꯅ ꯁꯣꯝꯇ ꯁꯤꯊꯔꯒ ꯂꯩꯕ, ꯄꯤꯛꯆ ꯅꯣꯟꯖꯔꯤꯃꯦꯅ. ꯄꯤꯛꯆ ꯅꯣꯟꯖꯔꯤꯁꯤ ꯑꯗꯨꯁꯨ ꯅꯠꯇꯦꯕ. ꯍꯥꯏꯔꯤꯁꯤ ꯑꯜꯂꯥꯍꯅ ꯑꯩꯉꯣꯟꯗ ꯄꯤꯔꯤꯕ ꯄꯣꯠꯇꯣ ꯑꯗꯨꯒꯤ ꯁꯨꯀ꯭ꯔꯤꯌꯥ ꯑꯗꯥ ꯇꯧꯕ, ꯑꯃꯗꯤ ꯃꯤꯒꯤ ꯃꯔꯝꯗ ꯑꯩꯅ ꯋꯥꯈꯜ ꯈꯟꯕ ꯃꯇꯝꯗ ꯃꯥꯁꯤ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯐꯕ ꯃꯤ ꯑꯃꯅꯦꯅ ꯈꯟꯕ ꯑꯩꯒꯤ ꯋꯥꯈꯜꯗ. ꯑꯗꯨꯒ ꯑꯜꯂꯥꯍꯅ ꯑꯩꯉꯣꯟꯗ ꯄꯤꯔꯛꯏꯕ ꯄꯣꯠꯇꯨꯒꯤꯁꯨ ꯑꯩꯅ ꯁꯨꯀ꯭ꯔꯤꯌꯥ ꯑꯗꯥ ꯇꯧꯕ. ꯑꯗꯨꯅ ꯁꯤꯒꯤꯁꯤꯗ ꯋꯥꯔꯤꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕꯗꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ, ꯏꯖꯠ ꯂꯩꯅꯔꯦꯅ ꯃꯌꯥꯝꯅ ꯏꯖꯠ ꯇꯧꯅꯔꯦ ꯍꯥꯏꯗꯅ ꯂꯣꯏꯅꯃꯛ ꯑꯜꯂꯥꯍꯅ ꯄꯥꯝꯕ ꯃꯤꯁꯛꯇꯤ ꯑꯣꯏꯕ ꯅꯠꯇꯦꯕ. ꯃꯌꯥꯝꯅ ꯏꯖꯠ ꯃꯌꯥꯝ ꯑꯃ ꯇꯧꯅꯔꯁꯨ, ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯜꯂꯥꯍꯅ ꯉꯁꯥꯏꯒꯤ ꯑꯇꯣꯞꯄ ꯃꯐꯝꯗꯅ ꯍꯥꯏꯔꯤꯁꯤ ꯃꯣꯃꯤꯟ ꯃꯨꯁꯜꯃꯥꯟꯒꯤꯗꯃꯛꯇꯗꯤ ꯗꯨꯅꯤꯌꯥꯁꯤ ꯀꯦꯠ ꯈꯥꯅꯥꯅꯤ, ꯍꯥꯏꯕꯗꯤ ꯖꯦꯜꯒꯨꯝꯕꯅꯤ. ꯑꯗꯩ ꯀꯥꯐꯤꯔꯁꯤꯡꯒꯤꯗꯤ ꯗꯨꯅꯤꯌꯥꯁꯤ ꯃꯈꯣꯏꯒꯤꯗꯤ ꯖꯟꯅꯠꯀꯨꯝꯕꯅꯤ ꯁꯤꯅꯤ ꯍꯥꯏꯔꯤꯁꯦ. ꯃꯔꯝꯗꯤ ꯖꯟꯅꯠꯇ ꯃꯈꯣꯏꯒꯤ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯁꯔꯨꯛ ꯐꯪꯉꯔꯣꯏꯕ. ꯑꯗꯨꯅ ꯑꯜꯂꯥꯍꯒꯤ ꯔꯁꯨꯜꯅ ꯍꯥꯏꯌꯦꯕ, ꯑꯜꯂꯥꯍꯅ ꯍꯥꯏꯌꯦꯅ ꯑꯜꯂꯥꯍꯒꯤ ꯋꯥ ꯀꯔꯤꯅ ꯍꯥꯏ, ꯀꯔꯤꯒꯨꯝꯕ ꯃꯣꯃꯤꯟ ꯃꯨꯁꯜꯃꯥꯟꯁꯤꯡꯁꯤꯅ ꯀꯂꯛꯃꯤꯍꯧꯕ ꯄꯣꯛꯑꯣꯏꯗꯕ ꯑꯣꯏꯔꯗꯤ ꯀꯥꯐꯤꯔꯁꯤꯡꯁꯤꯒꯤ ꯃꯌꯨꯝꯒꯤ ꯊꯣꯡꯁꯤꯡꯁꯤ ꯁꯅꯥꯒꯤ ꯂꯣꯏꯅ ꯑꯣꯏꯍꯟꯈꯤꯕ ꯌꯥꯏꯌꯦꯅ ꯍꯥꯏꯕ. ꯑꯗꯨꯕꯨ ꯑꯣꯏꯍꯜꯂꯨ ꯃꯇꯝꯗ ꯃꯨꯁꯜꯃꯥꯟꯁꯤꯡꯁꯤꯅ ꯃꯈꯣꯏꯒꯤꯗꯤ ꯁꯅꯥꯒꯤ ꯊꯣꯡ ꯑꯣꯏꯈ꯭ꯔꯦꯅ ꯀꯂꯛꯃꯤꯍꯧꯕ ꯄꯣꯛꯂꯛꯀꯅꯦꯅ ꯑꯣꯏꯍꯟꯗꯕꯩ ꯋꯥꯅꯤ ꯍꯥꯏꯌꯦꯕ. ꯀꯔꯤꯒꯤꯗꯃꯛꯇ? ꯃꯈꯣꯏꯗꯤ ꯄꯨꯟꯁꯤ ꯍꯤꯡꯉꯤꯕ ꯃꯇꯦꯛꯁꯤ ꯁꯤꯒꯤꯁꯤꯗ ꯍꯤꯡꯉꯤꯁꯤꯅ ꯂꯣꯏꯔꯝꯃꯦꯕ. ꯁꯤꯒꯤ ꯃꯇꯨꯡꯗ ꯊꯦꯡꯅꯔꯛꯀꯗꯧꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤ ꯑꯋꯥꯕꯒꯤ ꯑꯋꯥꯕꯇꯣ ꯑꯣꯏꯒꯗꯧꯔꯤꯃꯦꯕ. ꯑꯗꯣ ꯃꯣꯃꯤꯟ ꯃꯨꯁꯜꯃꯥꯟꯒꯤꯗꯃꯛꯇꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯑꯜꯂꯥꯍꯒꯤ ꯏꯕꯥꯗꯠꯇ ꯄꯨꯟꯁꯤ ꯂꯦꯟꯒꯗꯧꯔꯤꯃꯦꯕ. ꯑꯗꯨꯅ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯊꯥꯗꯣꯛꯑꯒ ꯑꯜꯂꯥꯍꯒꯤ ꯑꯄꯥꯝꯕꯗ ꯍꯥꯞꯆꯤꯜꯂꯛꯄ ꯃꯇꯝꯗ ꯑꯋꯥꯕ ꯃꯌꯥꯝ ꯊꯦꯡꯅꯗꯧꯔꯤꯃꯦꯕ. ꯑꯗꯨꯒꯤ ꯊꯦꯡꯅꯕꯗꯨꯒꯤ ꯕꯗꯂꯥꯗ ꯖꯟꯅꯠ ꯐꯪꯒꯗꯧꯔꯤꯃꯦꯕ. ꯑꯗꯨꯗꯨꯅ ꯉꯁꯥꯏꯒꯤ ꯀꯅꯥꯒꯨꯝꯕ ꯕꯟꯗꯥꯁꯤ ꯁꯤꯒꯤꯁꯤ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕꯁꯤ, ꯑꯜꯂꯥꯍꯅ ꯅꯨꯡꯁꯤꯕ ꯃꯤꯁꯤ, ꯑꯜꯂꯥꯍꯅ ꯅꯨꯡꯁꯤꯕ ꯃꯤꯁꯤ ꯁꯤꯒꯤꯁꯤ ꯃꯥꯅ ꯑꯔꯥꯟꯕ ꯑꯃ ꯇꯧꯔꯁꯨꯅꯦ, ꯅꯍꯥꯛ ꯂꯩꯕꯒ ꯇꯥꯞꯂꯝ ꯐꯥꯅꯦꯕ ꯑꯜꯂꯥꯍꯅ. ꯑꯔꯥꯟꯕꯁꯤ ꯇꯧꯔꯨꯕꯒ ꯈꯔ ꯂꯩꯔꯒ, ꯍꯥꯏꯕꯗꯤ ꯇꯞ ꯐꯥꯅꯦꯕ. ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯅ ꯁꯤꯗ ꯑꯔꯥꯟꯕ ꯑꯃ ꯇꯧꯔꯝꯃꯦꯅꯦ, ꯑꯁ꯭ꯋꯥꯏ ꯌꯧꯕ ꯀꯥꯟꯗ ꯇꯨꯖꯟꯅꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯤꯅꯣꯃ ꯑꯩꯉꯣꯟꯗ ꯑꯄꯟꯕ ꯑꯃ ꯄꯤꯒꯅꯦꯕ. ꯑꯗꯨ ꯉꯁꯥꯏ ꯑꯩꯒꯤ ꯏꯔꯥꯟꯗꯨ ꯅꯤꯡꯁꯤꯡꯍꯟꯒꯅꯦꯕ. ꯑꯗꯨꯒ ꯑꯜꯂꯥꯍꯗ ꯇꯣꯕꯥ ꯇꯧꯕꯒꯤ ꯇꯣꯐꯤꯛ ꯑꯜꯂꯥꯍꯅ ꯄꯤꯅꯕꯤꯒꯅꯦꯕ. ꯑꯗꯨꯅ ꯑꯜꯂꯥꯍꯅ ꯅꯨꯡꯁꯤꯕ ꯃꯤꯁꯤꯗꯤ ꯑꯔꯥꯟꯕ ꯇꯧꯔꯨꯕꯒ ꯐꯥꯒꯅꯦꯕ, ꯈꯨꯗꯛꯇ ꯐꯥꯒꯅꯦꯕ. ꯑꯗꯨ ꯈꯨꯗꯛꯇ ꯐꯥꯔꯛꯄꯁꯤ ꯁꯤꯒꯤꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯥꯏꯒꯤ ꯃꯥꯅ ꯇꯧꯔꯨꯔꯤꯕ ꯃꯔꯥꯟꯗꯨ ꯑꯗꯨꯗꯨ ꯅꯤꯡꯁꯤꯡꯉꯛꯑꯒ ꯑꯩꯁꯤ ꯂꯥꯟꯈ꯭ꯔꯦꯀꯣꯅ ꯇꯣꯕꯥ ꯇꯧꯕꯒꯤ ꯇꯣꯐꯤꯛ ꯐꯪꯒꯅꯦꯕ. ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯃꯤꯅ ꯑꯜꯂꯥꯍꯅ ꯃꯥꯒꯤ ꯃꯔꯥꯟꯁꯤ 100 ꯂꯩꯔꯁꯨ 1000 ꯂꯩꯔꯁꯨ ꯑꯝꯇ ꯐꯥꯔꯔꯣꯏꯕ, ꯐ꯭ꯔꯤꯗ ꯑꯗꯨꯝ ꯊꯥꯗꯣꯛꯑꯅꯦꯕ. ꯃꯥꯅ ꯇꯧꯔꯨꯕ ꯃꯈꯣꯏꯁꯤ ꯂꯣꯏꯅ ꯑꯜꯂꯥꯍꯅ ꯃꯥꯒꯤ ꯃꯔꯥꯏꯕꯛꯇ ꯂꯩꯔꯝꯕ ꯃꯈꯣꯏꯗꯨꯗꯤ ꯂꯣꯏꯅ ꯄꯤꯊꯣꯛꯑꯅꯦꯕ, ꯐꯥꯔꯔꯣꯏꯕ. ꯑꯃ ꯁꯤꯗꯁꯨ ꯃꯆꯤꯟ ꯊꯤꯔꯝꯒꯅꯤ, ꯑꯁꯤꯗꯁꯨ ꯑꯃ ꯍꯥꯏꯔꯝꯒꯅꯤ, ꯑꯁꯤꯗꯁꯨ ꯑꯃ ꯍꯥꯏꯔꯝꯒꯅꯤ, ꯑꯁ꯭ꯋꯥꯏꯗ ꯆꯠꯂꯒ ꯁꯛꯁꯦꯁ ꯑꯣꯏꯈꯤꯕ ꯃꯌꯥꯝ ꯑꯃ ꯂꯩꯒꯅꯦꯕ. ꯑꯗꯨꯒꯤ ꯃꯤꯁꯤꯡꯗꯨ ꯑꯜꯂꯥꯍꯗꯒꯤ ꯀꯤꯅꯤꯡꯉꯥꯏꯒꯤ ꯈ꯭ꯋꯥꯏꯒꯤ ꯃꯆꯥꯛꯅꯦꯕ. ꯃꯔꯝꯗꯤ ꯃꯉꯣꯟꯗ ꯑꯦꯛꯇꯣ ꯇꯣꯕꯥꯒꯤ ꯇꯣꯐꯤꯛ ꯐꯪꯉꯔꯣꯏ. ꯇꯣꯕꯥꯒꯤ ꯇꯣꯐꯤꯛ ꯐꯪꯗ꯭ꯔꯤꯁꯤ ꯃꯉꯣꯟꯗ ꯐꯥꯔꯛꯇ꯭ꯔꯃꯦꯅ ꯃꯥꯅ ꯇꯧꯔꯤꯗꯨ ꯃꯥ ꯂꯥꯜꯂꯦꯅ ꯈꯜꯂꯛꯑꯔꯣꯏꯕ.
ꯌꯥꯕꯩꯅꯤ ꯇꯧꯔꯤꯁꯦꯅ ꯈꯜꯂꯅꯦꯕ ꯌꯥꯗꯕꯩꯅꯤ ꯑꯗꯨ ꯈꯜꯂꯛꯇ꯭ꯔꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯆꯠꯂꯅꯤ ꯑꯗꯨꯒ ꯑꯜꯂꯥꯍꯅ ꯑꯝꯇꯪ ꯐꯥꯕ ꯃꯇꯝꯗ ꯃꯥꯒꯤ ꯀꯔꯤꯒꯨꯝꯕ ꯑꯜꯂꯥꯍꯅ ꯗꯨꯅꯤꯌꯥꯗ ꯑꯣꯏꯔꯦ ꯑꯝꯇꯪ ꯐꯥꯕ ꯀꯥꯟꯗ ꯉꯁꯥꯏꯒꯤ ꯇꯧꯈ꯭ꯔꯤꯕ ꯃꯌꯥꯝꯗꯨ ꯑꯗꯨꯁꯤꯡꯗꯨꯒꯤ ꯄꯨꯂꯞꯅ ꯑꯃꯛꯇꯇ ꯑꯜꯂꯥꯍꯅ ꯐꯥꯅꯦꯕ ꯑꯗꯨ ꯃꯥ ꯐꯨꯒꯠꯄ ꯉꯝꯃꯣꯏꯕ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯀꯣꯟꯅꯈꯤꯅꯦꯕ ꯅꯠꯇ꯭ꯔꯒꯅ ꯗꯨꯅꯤꯌꯥꯗ ꯐꯥꯗ꯭ꯔꯒꯅ ꯑꯗꯨꯝ ꯊꯥꯗꯣꯛꯑꯒ ꯗꯨꯅꯤꯌꯥꯗꯩ ꯍꯜꯍꯟꯈ꯭ꯔꯅꯤ ꯑꯗꯨꯒ ꯍꯧꯔꯛꯄ ꯀꯥꯟꯗ ꯀꯕꯔ ꯌꯧꯁꯤꯜꯂꯛꯄꯗꯩ ꯍꯧꯔꯅꯦꯕ ꯐꯨꯊꯕ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯑꯜꯂꯥꯍꯅ ꯅꯍꯛ ꯂꯩꯇꯅ ꯀꯔꯤꯒꯨꯝꯕ ꯐꯥꯔꯛꯇ꯭ꯔꯦ ꯈꯜꯂꯣꯅꯦ ꯀꯤꯒꯗꯝꯃꯦꯕ ꯑꯜꯂꯥꯍꯗ ꯅꯤꯒꯗꯝꯃꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯅ ꯏꯁꯥꯅ ꯑꯩꯒꯤ ꯏꯃꯥꯟꯁꯤꯅ ꯑꯩ ꯏꯁꯥꯅ ꯏꯁꯥꯁꯤ ꯒꯨꯅꯥꯒꯤ ꯊꯕꯛ ꯑꯃ ꯑꯩꯒꯤ ꯃꯥꯡꯗ ꯂꯩꯔꯦ ꯑꯗꯨꯗꯣ ꯑꯩꯅ ꯑꯜꯂꯥꯍꯕꯨ ꯀꯤꯕꯗꯒꯤ ꯑꯩ ꯊꯥꯗꯣꯛꯄ ꯑꯃꯗꯤ ꯖꯟꯅꯠꯄꯨ ꯄꯥꯝꯕꯗꯒꯤ ꯖꯍꯟꯅꯝꯕꯨ ꯀꯤꯕꯗꯒꯤ ꯑꯩꯅ ꯒꯨꯅꯥꯗꯨ ꯊꯥꯗꯣꯛꯄ ꯉꯝꯗꯕ ꯑꯣꯏꯔꯕ ꯇꯥꯔꯒꯗꯤ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯗꯨઆ ꯇꯧꯒꯗꯝꯃꯦꯕ ꯀꯔꯤꯅ ꯌꯥꯜꯂꯥ ꯑꯩꯕꯨ ꯒꯨꯅꯥꯒꯤ ꯊꯕꯛꯇꯒꯤ ꯂꯥꯞꯅ ꯊꯝꯕꯤꯌꯣꯅ ꯒꯨꯅꯥꯒꯤ ꯊꯕꯛꯇꯒꯤ ꯂꯥꯞꯅ ꯊꯝꯕꯤꯌꯣ ꯑꯗꯨ ꯑꯣꯏꯕꯇꯥꯔꯒꯗꯤ ꯑꯜꯂꯥꯍꯅ ꯒꯨꯅꯥꯒꯤ ꯊꯕꯛꯇꯨ ꯑꯗꯨꯒꯤ ꯃꯐꯝꯗꯨ ꯌꯧꯗ꯭ꯔꯤꯉꯩ ꯃꯔꯛꯇꯒꯤ ꯍꯧꯅ ꯑꯩꯉꯣꯟꯗꯒꯤ ꯂꯝꯕꯤꯁꯦ ꯑꯜꯂꯥꯍꯅ ꯑꯇꯣꯞꯄ ꯊꯩꯗꯣꯛꯄꯤꯔꯛꯀꯅꯦꯕ ꯍꯣꯏ ꯑꯩꯒꯤ ꯏꯃꯥꯟꯁꯤꯅ ꯀꯟꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯄꯋꯥꯔ ꯂꯩꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯍꯧꯖꯤꯛ ꯁꯤꯗꯒꯤ ꯑꯩꯈꯣꯏ ꯁꯤꯗꯩ ꯊꯣꯛꯑ ꯆꯠꯄ ꯀꯥꯟꯗ ꯁꯅꯥ ꯃꯄꯥꯛꯇꯣ ꯑꯃ ꯇꯥꯔ ꯂꯩꯔꯝꯃꯦꯕ ꯁꯅꯥ ꯃꯇꯨꯝ ꯑꯄꯥꯛꯄꯁꯤ ꯃꯄꯥꯛꯇꯨꯝ ꯇꯥꯔ ꯀꯅꯥꯝꯇ ꯎꯗꯦ ꯑꯩ ꯏꯊꯟ ꯈꯛꯇꯅꯦꯕ ꯑꯩꯅ ꯈꯨꯡꯒꯠꯂ ꯍꯥꯞꯆꯤꯟꯈꯤꯕꯗ ꯀꯅꯥꯝ ꯈꯪꯉꯣꯏꯕ ꯑꯗꯣ ꯑꯩꯅ ꯑꯜꯂꯥꯍꯕꯨ ꯀꯤꯕꯗꯒꯤ ꯏꯁꯁꯤ ꯀꯅꯥꯒꯤꯅꯣꯅ ꯊꯤꯗꯣꯛꯑꯒ ꯃꯄꯨꯗ ꯄꯤꯕ ꯉꯝꯃꯤꯕ꯭ꯔꯥ ꯑꯩꯁꯦ ꯅꯠꯇ꯭ꯔꯒꯅ ꯀꯅꯥꯝꯇ ꯎꯗꯦꯅ ꯖꯦꯞꯇ ꯍꯥꯞꯆꯤꯟꯈꯤꯗ꯭ꯔꯥ ꯑꯩꯒꯤ ꯏꯃꯥꯟꯁꯤꯅ ꯖꯦꯞꯇ ꯍꯥꯞꯆꯤꯟꯈꯤꯗꯕ ꯑꯣꯏꯔꯗꯤ ꯑꯜꯂꯥꯍ ꯑꯗꯨꯒꯨꯝꯕꯗꯣ ꯑꯩꯉꯣꯟꯗ ꯊꯦꯡꯅꯍꯟꯕꯤꯒꯅꯣꯅ ꯗꯨआ ꯇꯧꯊꯣꯛꯈꯤꯗꯕꯅꯦꯕ ꯑꯜꯂꯥꯍꯗ ꯁꯦꯂꯤꯟꯗꯔ ꯇꯧꯊꯣꯛꯄ ꯍꯥꯏꯕꯗꯣ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯁꯤꯒꯨꯝꯕ ꯗꯨꯅꯤꯌꯥꯗ ꯏज्ꯖꯠ ꯐꯪꯉꯦꯅ ꯂꯩꯔꯤꯕꯁꯤꯡꯁꯤ ꯁꯤꯒꯤꯁꯤꯗ ꯑꯩꯈꯣꯏꯅ ꯀꯅꯥꯒꯨꯝꯕ ꯃꯤꯁꯨ ꯃꯌꯥꯝ ꯑꯃ ꯎꯏꯌꯦꯕ ꯅꯃꯥꯖꯁꯨ ꯁꯣꯟꯗꯦ ꯇꯧꯔꯨꯕꯗꯁꯨ ꯑꯗꯨꯝ ꯃꯃꯥꯏ ꯄꯥꯛꯏ ꯑꯗꯨꯝ ꯃꯈꯣꯏꯁꯤ ꯋꯥꯡꯅ ꯑꯗꯨꯝ ꯂꯩꯕ ꯎꯏꯌꯦꯕ ꯅꯠꯇ꯭ꯔꯅꯦ ꯑꯗꯩ ꯀꯅꯥꯒꯨꯝꯕꯅ ꯈꯤꯇꯪ ꯇꯧꯔꯨꯒ ꯍꯦꯛꯇ ꯃꯥꯏꯊꯤꯔꯛꯄ ꯅꯃꯥꯖꯁꯨ ꯁꯣꯜꯂꯤꯕ ꯑꯃꯁꯨ ꯇꯧꯔꯤꯕ ꯗꯤꯟꯒꯤ ꯊꯕꯛꯁꯨ ꯇꯧꯔꯤꯕ ꯑꯗꯨꯗꯨꯒ ꯃꯥꯒꯤ ꯀꯔꯤ ꯇꯧꯔꯨꯕꯗꯁꯨ ꯑꯗꯨꯝ ꯍꯦꯛꯇ ꯃꯥꯏꯊꯤꯔꯛꯄꯁꯨ ꯌꯥꯎꯕ ꯁꯨꯒꯨꯝꯕꯁꯤꯡꯒꯤ ꯎꯕ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯈꯟꯒꯗꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯜꯂꯥꯍꯗ ꯀꯤꯒꯗꯝꯃꯦꯕ ꯃꯔꯝꯗꯤ ꯑꯜꯂꯥꯍꯅ ꯄꯥꯝꯗꯕ ꯃꯤ ꯑꯜꯂꯥꯍꯅ ꯅꯨꯡꯁꯤꯗꯕ ꯃꯤꯁꯦ ꯁꯤꯒꯤꯗꯤ ꯑꯜꯂꯥꯍꯅ ꯄꯨꯔꯥ ꯊꯥꯗꯣꯛꯑꯦꯕ ꯐ꯭ꯔꯤꯗ ꯅꯪ ꯑꯄꯥꯝꯕ ꯇꯧꯔꯣꯅ ꯑꯗꯨꯒ ꯑꯜꯂꯥꯍꯅ ꯐ꯭ꯔꯤꯗ ꯊꯥꯗꯣꯔꯛꯑꯦꯅ ꯗꯨꯅꯤꯌꯥꯒꯤ ꯄꯨꯟꯁꯤ ꯃꯇꯦꯛꯁꯤꯗ ꯑꯩꯅ ꯑꯄꯥꯝꯕ ꯇꯧꯔꯁꯨ ꯀꯌꯥꯝ ꯌꯥꯝ ꯇꯧꯕ ꯉꯝꯒꯗꯧꯔꯤꯃꯣꯕ ꯑꯩꯒꯤ ꯄꯨꯟꯁꯤ ꯆꯍꯤ 60-70 ꯑꯩꯅ ꯃꯌꯥꯝ ꯑꯃ ꯇꯧꯒꯦꯅ ꯈꯜꯂꯁꯨ ꯀꯌꯥꯝ ꯇꯧꯕ ꯉꯝꯒꯅꯤ ꯑꯗꯨꯁꯨ ꯇꯧꯕꯒꯤ ꯑꯌꯥꯕ ꯐꯪꯉꯤꯁꯤ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯇꯝꯈꯤꯕꯁꯤꯡꯗꯨꯇꯅꯦꯕ ꯐꯪꯒꯗꯧꯔꯤꯁꯦ ꯑꯍꯦꯟꯕ ꯐꯪꯒꯗꯕꯇꯦꯕ ꯇꯧꯕꯗꯣ ꯃꯉꯣꯟꯗ ꯑꯄꯟꯕ ꯂꯩꯇꯅ ꯁꯛꯁꯦꯁ ꯑꯣꯏꯅ ꯇꯧꯖꯕꯗꯣ ꯑꯗꯨ ꯑꯜꯂꯥꯍꯅ ꯅꯨꯡꯁꯤꯕ ꯃꯤꯗꯗꯤ ꯑꯗꯨꯃꯥꯏꯅ ꯑꯜꯂꯥꯍꯅ ꯄꯨꯔꯥ ꯊꯥꯗꯣꯛꯑꯣꯏꯕ ꯀꯩꯒꯨꯝꯕ ꯇꯧꯔꯁꯨ ꯑꯔꯥꯟꯕ ꯇꯧꯔꯨꯒ ꯐꯥꯒꯅꯦꯕ